Kaitel Family Singna Sintha Lepna Fazan Kiba 80 Sing Thadokadabani Haidna Khongjing Changshinkri Handak NI in Lokatpa case ka Mari Lenina Arambai Tengol Gi Tengoloi Khara Fazan Kibabu Akan Bamawong Ta Yaning da Bafongdok Laduna Kwarambam Kaitel Family Singna No Magi Sintha Lepna Fazan Kiba Sing Thadokadabani Haidna Demand Tawduna Kaitel Asida Khongjing Changshinkri Khongjing Asiga Mari Lenina Laisha Memna Hai Aigi Iramdam Ifuruk Kandaba Yade Haibagi Wakalonda Icha Singna Angamba Thodang Lawkhibani Icha Sing Nomai Pairamba Nate Mahi Tamjaduna Amasung Nomagi Chara Tanduna Leijarambani Lana Sina Maram Oiraduna Chongthoraktuna Mafuruk Kanana Bahotnarapadagi Ngasi Ekhona Leiba Ngamnibani Hawjiksu Nagami Cham Taruk Fakraba Matunda Matuk Kaktuna Hatlambada Chenaba Miyoi Sing Fadraga Icha Sing Fariba Karigino Hanki Ngamnaba Lak Foiduna Lan Thingnakre Aduga Kulai Pikhalaklo Haibadagi Pikhalure Lan Horiba Kangbugina Pikhalatre Yellow Sing Hat Patupa Chatharakliba Cookie Sing Di Fadre Nemchak Kip Gengi Mapurevana Lal Hobagi Makok Oidina High Command Oidi Haibasi Pauchida Yaubadagi Loda Khamnarabani Karikidamakta Mahakinupa Fajibano Amasung Mahapu Deputy CM Karigi Ohelibano Haibasi Angapopo E Haiki Lengat Anina Cookie Manaraga, Equibumangana Nabashilla Habasi, Jumle Haiduna, Kulai Pikalak Labadi, Action Lauroi Hairaga, Fagalapada, MLA Minister and Security and Nakuna Chokri, the Famlaga, Peace Lady Haidabadi, Faki the Ichas and Condition Amata Yaudana Thadora Kadabani. Center the Thanabangam Drabadi from Thaduk Nero Haiki. Mapanagi Changlapa Miyoi Gi Limichang Changlaga, Manipur Gimiam, Odhale Haidna, United Nation the Wakat Lagani Haidasu, Mahakna Fundoki.